ngasi phongkhiba tongan manipuri siphongsingdagi maruoibi ipausing myamna thamjagi ahanmada mapuna pibirakliba talentsingbu uthoksanabagi lambida khunai sinasu sogatpa matautai nokphet tawba maithonggi marumda ton Laimujam Miss Trans India 2022 winner hoyalan paugi anisuba laimaidigi makhal mathilgi pestagi lokhusar kana myamda nokphet tawba maithonggi marumda ton laishram Miss Trans India 2022 winner gi magi special content ma mayam da thamjagi lilong chajing mamang laikai da leiba Laimujam kananjoy amadi laikhidrabi Laimujam ongbi santigi masa mangagi manungda ton Laimujam chai kunga mathoi amani ma hauji pune da leiduna BBA course tawbaga loinana Max haiba company amada makeup artist am oina thabak tawri ton Laimujam angang oidingani hauna adumak mirak da thoktuna sangdamna kya yauduna nakhi mangna hauji pamna sasariba lambi asida maki imung manungna mapung para adumak support tawduna lakhi masimangna magna lam asida ngasi phawbal mai pakna sapangam dibani maki punsida pangthok jage khanjaba manglan kya amasu leidi national amari international gi thakta pangthokpa trans singi oiba beauty patient kaya saruk yaduna Manipur gi mai purak pa haibisi maki aningba amadi apamani maki oina music video ni puthokre atopa kya su puthoraknaba haiduna thabak paikhatna bonari talent kya na laiting duna leiriba naha kya iramda Manipura mapung phana leiri masibulamda masida leiriba mipung kudimakna pungning thogat pibaga loinana support tawbiyu haibisi maki leibak myamda appeal tawjaningbo wapamni maki punsi dasu apokpi mama laikhidabigi amadi tungan awaba kya su mayuknaki aduma pumahna saliba punsigi lambida awaba madi pungning nungsiba thawdo wathok kya tholakpa matamda maki laikhidrabi apokpina haibiramba wafam sing aduna thawna am oiduna ngasisu mana satsariba lambi adura ninghanaba tawduna yamna kana honari ngasimak makna lam asida makatana sangsinba ngamlibasi maru oina maki laikhidrabi apokpi mamagi thawjal apokpa madi maki imung manunggi matingna ngammani habisi maki asset pathajabani thaba ama pangthokpa matamda miyoi kyana wafam kya soidana hainarakani adubu madu punama adubu munna tasindana amadi khangjindana nangna satliba lambi edur adumak ninghanadana satlu haibiramba apokpi mamana haibiramba oheduna thawna ama piduna ngasisu adumak thabak makhatana satli phana sakhatle hairabasu ngasisu adumak gender based yumpa moiraga khenabigi miyeng adumak khunai sida leiri haibada haiman bathokloi masimak yamna lebak thibani adubu sauna ohumba kyadi lakle maramaduna horakliba mirol singna maru oina transgender singna aphaba lambida satuna amuk hena mapung phana thabak tawbangamnaba honagadabani loinana transgender singna sumiyoi kharana lana ubi amadi ngangbi sakbi haiduna su mipung kudingma pulana uruidabani maramdi kunai sida mi makhal kya adumak legani ano myamnasu transgender oiba haibisi mi aduna hekta oiningi haiduna oiba nati masi mapuna thabirakpad adumak sagona duna laklaba khudul amani haibisi khangbi ubiraduna makoibu pukning thogatpiu loinana transgender singnasu miyoi khrana lana ubire haina lana lauduna aranba lambida madi mei kaba chinjak sijanaduna isana isabu manghanbata natana iramdamgi ming lekha tagadaba thabak thoram sing tawredabani mapuna mi ama oina Paulakpada transgender ama oirabasu talent kyana sagona duna thabira I habisi ningsing biduna talent adubu khangdokpaga loinana talent adubu makhong somduna mapung marei phaba posa ama oina ba honagadabani mak masamuk hauji pangthokadaba thabak thoram kya wali maram aduna pangthoke khaliba thabak sing adu sei kharagi matungda mai pakna pangthokpa ngamnabigdama tharang kya pekhali sohairi ton Laimujam masabu hingjanaba lambi piba ngamnaba honabata natana masana tanjariba senphamna lairik tambaga loinana mana pamna satningliba thabak thoram sing adu pangthokpa ngamnaba hojiksu yamna kana honari sumnagi sei kunga mathoi khakta ngairiba ton Laimujam mama lebak Manipur gi oiba karigumba kharadangdi mana sasariba model amadi makeup ki lamasida thabak pangthokpa ngamnaba yamna kana honari satliba khongset asida karigumba matamna sumiyoi maoina ninghannarakpa amadi thamoi supa tanja kya masu laktabanati aduma pumaki laikhidrabi apokpi mamana haibiramba wapum adubu ningsingduna ngasisu thawna leina sali
lamdam asidasu mahakumba transgender kya amasu lairi makhoisu masana masabu moral sijabigi mahutta telaba punsi matik asida kari tawba amadi karamba thabak thoramsing paikhatpa yabagi haiba wakhalonda yumpham oiduna thabak tawhaningi lamdam asigi transgender kya amasu mana pamna saliba lambi eduda mai pangna satuna atopa miyoi kya amasu thabak piduna maromdom lepsabaga loinana imalebak manipur gi mingsat purak kaya ama lairi makhoi hotnage haiba wakhal khanduna thabak tawminasi haibisisu maaki apamani taibang panba asida ningba thungba kanasu leiba nati haiba yai adubu ningba thungdriba du matau karamna madi karamba afaba lambi satuna ningba thunggadage haibaduda wakhal khantharaga sasi maramdi afaba thabak torokpa punamak mipung kudimakna adumak soidana saugatpaga loinana mateng soidana panglakani loinana sembiba mapunasu thamoi sengna hotnajariba adubu khangbi ubiraduna soidana afaba lambi ama yatpirakani haibasi matam pumbada kaudaba loinana hotnaba sangi hairibasisu maaki asetpa thajabani hainasu pauksiyesina akhanana wari sarubada Miss Trans India 2022 gi winner ton laimujamna phongdorakhi hainasu pausna makhatana phongdorakli makasa tharakpoina sana lepak pauksi dige to pawmana ayinga sagi khal honglakpana lau singubud sauna singnarakli manipur numidangi temperature sahi 10 degree celsius 0.75 hengali malem goina honglakliba ayinga sagi phiba masina lau singubigi thabakta asauba saitheng pirakpasina miwebigi chinjak puthoknabigi khongthangda asauba sapu ama pirakli masina tung koina lamdam sigi miyamna sijinana ba puthokpada sauna singnarakli Manipur is hokiba sahi tarasida numidangi temperature minimum temperature sabigi sangasi degree celsius 0.75 hengalakle kumgi nong subigi matam amasum sang ahongba lakpa amasum ayinga sada ahongba kya lakpa sina lawu sumubigi thabak thoram singdasu maduga sanana hongdaba yaraktaba phibam amada lakli ayinga sada sauna ahongba lakpa amasum nongju nungsaga sangda ahongba lakpana hana leramdaba tillaina makhal kya mahi marum taraknabagi maram ama oirakli masina maram oiraga pothok sathok puthokna bohonabada laumisingda asauba khurawairi nungju nungsa ayinga sagi phibamda ohongba lakpada natana nungshita yawa ising inilgi sang asida honglakpa sinasu lau singubagi thabakta sauna singnaba ma oiribani hauziki matamda manipura lau unariba lam pixelakpa asina lau singubagi puthokpada sapu kya pirakpagi mathakta aying asagi khalda ahongba lakpa sinasu miyamda sijinaba konanaba puthoknaba honabada laumisina sauna singnarakli lau singubagi thabak sangsinba matamna ising haibisi sangdraba yadraba masa ama oiri matam chana ising piba ngamdabana lauphamsingda thariba phau amasum atai mahi marongsinga si pothok sathok marang kaina puthokpa ngamdaba yauri aying asagi khal kai tharakpa sina nungju nungsa sang nainaraktabana lamdam asida sieliba torel singda ising piramba singi ifut kya kangsilakli masina maram oiraga singdagi ising laktabana tampak sienba torel kya iritatpa miyamna tatana thengnari masigi awaba ko khangi hairabadi torel singda ising pirakpham oiriba ifut singa si masak khangdoklaga ngak sienduna thambagi tangai phadabale lau singubuda mai pakhangi hairabadi ising thokpham mapham singa sida lairiba umong wamang kanbatai masida miyamgi asawba thaudang lairi loinana ifut sing adudagi tholakpa ising adu ningthina yoksinduna thamlaga matam sana turel lakhanana lambi yatpagi tangai phadaba lairi ising thadorakpham oiriba mapham sing adu mapuk thanba matamda soidana isingi awatpa lairoi kumgi nonggi sang yenglabadi manipur nong marang kaina taba lamdam singi manung salibani sai amada millimeter lising amaga satruki sang yauna manipur nong tari nungju thagi matamda laklibi ising asi ningthina yoksinduna thamaugi tangai phadaba lairi torel pa sing asida ising ningthina lehanabagi dama singda lairibi ising thokpham sing asibu masak khangdoklaga lengana uwa ningthina thajinbiduna natragana yokhatbiduna protected site oina lakthokpagi tangai phadaba lairi masigidamak manipur gi apunba lamgi sada maudra oiribi singi lam asiga mari leinana mountain police ma sembagi tangai phadaba lairi singi sing thokpham sing ningthina ngak sienba matamda singda umang kokthoklaga kul masa masa kya pangsong da song thorakpa thingbatai lengak na sumasi kupni yingsin mathautai loinana lairibu khul sing adugi resource mapping tawbaga loinana documentation tawbagi tangai phadaba lai ising thokpham sing asibu ngak sienba haibisi source upai lairoi ising thokpham sing asida ising ningthina yoksin biduna miyoibana phangnaba
ꯂꯥꯛꯅꯔꯤꯕ ꯏꯁꯤꯡ ꯑꯃꯁꯨꯡ ꯃꯍꯧꯁꯥꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡꯒꯤ ꯆꯥꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯍꯣꯕꯁꯤ ꯃꯦꯟꯁꯤꯟꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛꯇ ꯏꯁꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯗ ꯊꯝꯖꯔꯤ